kusumna nanau nupagi mathau mangam loi jefau nang yum sidagi khongka amata hendokpa yaroi nongdai remvana ima ai ngasi khaktangdi kusumna machagi wadu patkak thali makhata no ibungo ima bo yam nganghal kanu nongdai remwa phana chaning lavasu mamagi mayokta lepchawa ngambagi thona leitavana soduka na paisilaga hanjiningda ka tamna ka khatki kusum sauningwana su masa pumba thumatkre machana ka hatkibadu inglamaga masu changki nungtigi mikup kangde nongdai remwa charita thava number du ring chatpra yengjai adubu chatpa kovu leite Facebook Instagram su thivada sungfang hek fangkidre inaubugi maicha mama kusumgi akanwa yathang amadi mahaki nungsijari vi adugi mawa mapau tawa fangdavada awawa ahumsina nongdai remba pothawa sungam mandre machi da manglakalai inaubugi asti loivugi numidangdani pung 3 tasilakle kusum kapubagi makokchi haiduna hiblakalai sana jawvusu sagagi ahal macha manau singa watana ragale nauviga leisabi ama anika chak ising hotnari khavaga nongdai rembaga su hip tuna lei kusumna hiblibadu mi amana lona yengbadong na tawrei kusum su tumba maktina tavanina sanil fangi aduna lethoklaga yengi kanasu leiramdavada karisu khanjindana hipki ikan kanadana kusumna hiblibadu akanba nungsitke sahumna yesilei kusumna is afinga fai oina pukhogalei angakpani fence thavnate thongnau su amata hangde kari matauno haujikidubo asumna solingai mi amana mahaki mit manglalaga nungsitki mangthana chatkibukum tawi kusum phagi dagi khangki kiba poglai amuksu khali mina ngangnariwa hainariwa singsi chumdoribra imungdabu matau karamna amuksu wakhal khantarei aina tumlibasu lagi kani hera pangkhanda khanjile aisisu hipthage hek tawbuga thongnaugi pardar marumda mi ama lotpagum tongthoga leirivadu urai khangai haidoki kari matauno sidi kigandavi nupi oivna hogalaga yengi adubu karisu leiramde mangak hairaga leithorei kusum khangpre khangi ima akiva muva sakfam kaiva fiba mama mami sami oina leblambadagi mangkhibadu kabok sabu uhore hauna lawrakpanina khavaga nongdai rembaga su phalap yengai nongdai rembana ima natro khavana mane kaidobu yaurjano khangde mangaktu hairami kaidore hangnabdagi khonjel tarakpadagi anidusu phuk hogalaga chentharai nongdai rembana tungthanglaga chenthorakpani khavasu mami sami oi amuba musin muwa akiba sakpham ama maikhu oi kai oi pairibdu rei khava chelambadagi khanglep lepi aduga mamit chap yungna yenglaga lei nongdai rembasu khavna leplakpadagi leplaga khavgi lingjum nomai khava kaidore khavna kaisu tawde mamitu khangsingsing lai adudagidi kusumgi manakta lakle kusum lawai ising thaduna laikanarami mitsu pangde sor thabet holi kaubungang muskhumde mihun yengwa hiwa ahla mana yengbudagi karisto roi manakta mithado kanu haibudagi sanglaga leire khavadi mana thengnabadu mani kusumsu thengnaramani khangjare adumak ahin thengjilakle yumgi mipum khudimak tumna hipnakre nongdai remvadi tumthaba yadri oyeta yawonduna makhuttu laibakta thamlaga wakhal khali karigino mana kol chatrise ana ek yawrumgadra aingona sawrumgadra natraga aini inawba leitawagi wakhal wavna mabu ningsinglabasu wai amata haikhidabai aibu warauramgadra mapukchel onkiduna aina taba atopa yengkhabra nangbu kari tawrabuge pakhatpa mipaiwa wajava amadi mabu mirairamgadra atopa kanabu yenglamlagadra khana khalakpa khamanbagi huna kamkhalakle thenglaga tomningba poklakpagi mahutta mitchingba hengalai kokamonga tainaraga leiba adu maisa pokpodona faurakle longna hukalaga kangtholda makhongdu yantharaga phami atai mat changde hojik nongdai rembagi makokta mana khangna javi nupi asi atopa nupa koiramlagadra asitani mobile yadabagi anaik yawbagi natraga khudong thiba thodok thoklamgani asidi kaya pukning changna khanjinba ngamkhidre karigumba nangna inatava atopa kana gumba ma
ꯌꯦꯡꯂꯝꯂꯕ ꯂꯣꯏꯅꯔꯝꯕ ꯊꯣꯛꯂꯝꯂꯕꯗꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯃꯃꯤꯠꯀ ꯏ ꯀꯥꯔꯛꯏ ꯀꯜꯂꯛꯄ ꯈꯝꯃꯟꯕꯒꯤ ꯃꯩꯅ ꯑꯁꯥꯎꯕ ꯑꯣꯜꯂꯛꯂꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯣꯝꯄꯥꯛꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯦ ꯑꯍꯥꯡꯕ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯤꯈꯥꯎ ꯍꯨꯝꯖꯤꯜꯂꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯤ ꯀꯗꯣꯝꯗꯅꯣ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯁꯤ ꯈꯪꯗꯦ ꯃꯊꯟꯇ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯁꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯦꯔꯦꯁꯇ ꯂꯦꯞꯂꯤꯕꯗꯨ ꯂꯥꯞꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯊꯟꯇ ꯂꯩꯕꯒꯤ ꯁꯥꯅꯤꯜ ꯐꯪꯕꯒ ꯇꯞꯊꯕ ꯇꯧꯗꯅ ꯑꯆꯥꯛꯄ ꯃꯩꯐꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯐꯤꯔꯨꯛ ꯈꯨꯝꯃꯤ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯅꯕ ꯄꯣꯠꯆꯪ ꯆꯦꯖꯪ ꯂꯣꯏꯅ ꯂꯩꯔꯤ ꯃꯊꯪ ꯄꯣꯠꯆꯪ ꯆꯩꯖꯪꯗꯨ ꯄꯥꯏꯈꯠꯂꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯦ ꯁꯣꯟꯕ ꯍꯧꯕ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯀꯣꯏꯕꯗꯨ ꯅꯣꯡꯊꯤ ꯃꯪꯕꯗꯧꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯏ ꯑꯗꯨ ꯀꯟꯅ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯥꯍꯨꯝ ꯐꯪꯗꯦ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗꯁꯨ ꯀꯔꯤꯃꯠꯇ ꯁꯣꯛꯇꯦ ꯃꯪꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯅ ꯊꯋꯥꯏ ꯃꯩꯔꯦꯜ ꯑꯃ ꯍꯨꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯂꯛꯇ ꯇꯤꯜꯂꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯔꯤꯕ ꯇꯦꯔꯦꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯔꯦ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗꯨꯒ ꯄꯥꯟꯅꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯗꯣꯛꯈꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤ ꯏꯪꯂꯕ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯃꯇꯝ ꯑꯣꯏꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯈꯤꯗꯨꯅ ꯐꯈ꯭ꯔꯦ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕꯗꯒꯤ ꯃꯇꯣꯝꯇ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯇꯦꯔꯦꯁꯇ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯆꯪꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯃꯤꯠ ꯏꯈꯦꯡ ꯇꯥꯅ ꯌꯦꯡꯂꯤ ꯃꯃꯤꯠ ꯈꯛꯇꯅꯤ ꯄꯥꯜꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯅꯥꯇꯣꯟꯁꯨ ꯄꯥꯟꯗꯦ ꯆꯤꯟꯕꯥꯜꯁꯨ ꯌꯥꯎꯗꯦ ꯇꯦꯝꯊꯣꯛꯂꯕ ꯂꯩꯃꯥꯏꯒ ꯃꯥꯟꯅꯩ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯁꯛꯐꯝꯅꯤ ꯇꯧꯔꯤꯕꯁꯤ ꯑꯀꯤꯕ ꯈꯨꯀꯞ ꯊꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯀꯣꯏꯕꯗꯨꯁꯨ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯦ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯅꯕꯅꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯗꯤ ꯁꯥꯃꯤꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯪꯗꯅ ꯀꯨꯝꯊꯈꯤꯔꯝꯃꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯐꯤꯔꯨꯛ ꯈꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯐꯦꯅꯨꯡ ꯑꯗꯨꯗ ꯄꯥꯡꯊꯣꯔꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯇꯥꯟ ꯃꯀꯨꯞ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ ꯑꯆꯥꯛꯄ ꯃꯩꯔꯛ ꯑꯗꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯟꯕꯒ ꯀꯨꯁꯨꯝꯗꯨ ꯃꯐꯤ ꯇꯟꯁꯦꯠ ꯁꯦꯠꯂꯒ ꯊꯣꯔꯛꯏ ꯁꯅꯥꯖꯥꯎꯕꯅ ꯉꯟꯇꯥꯅ ꯀꯗꯥꯏꯗꯅꯣ ꯀꯨꯁꯨꯝꯗꯨ ꯈꯨꯝꯗꯦ ꯃꯐꯤ ꯁꯦꯝꯂꯤ ꯁꯦꯝꯐꯝ ꯊꯣꯛꯄ ꯃꯐꯤꯗꯨ ꯑꯗꯨꯃꯛ ꯁꯦꯝꯂꯤ ꯍꯟꯅ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯦ ꯁꯅꯥꯖꯥꯎꯕꯅ ꯍꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯩꯃ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯉꯟꯇꯥꯅ ꯇꯧꯔꯛꯂꯤꯁꯤꯕꯨ ꯅꯁꯥꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯀꯨꯁꯨꯝꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯇꯥꯡ ꯆꯥꯗꯅ ꯁꯥꯎꯕꯤꯡ ꯈꯨꯝꯂꯛꯏ ꯍꯣ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯅꯥꯖꯥꯎꯕ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯁꯥꯎꯔꯤꯗꯨꯕꯨ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨꯗꯗꯤ ꯑꯩ ꯂꯋꯥꯏ ꯁꯝꯁꯤ ꯆꯞ ꯌꯨꯡꯂꯨꯔꯕꯅꯤ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪ ꯑꯃꯨꯛ ꯁꯤꯗꯣꯏꯔꯥꯅ ꯈꯜꯂꯨꯔꯦ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯣꯠꯁꯤꯜꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ ꯀꯨꯁꯨꯝꯗꯤ ꯆꯥꯟꯅꯅ ꯁꯥꯎꯗꯣꯛꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝꯄꯣꯝꯒ ꯌꯦꯡꯊꯣꯔꯛꯏ ꯁꯅꯥꯖꯥꯎꯕ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯀꯨꯁꯨꯝꯗꯤ ꯁꯅꯥꯖꯥꯎꯕꯒꯤ ꯃꯇꯧꯁꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯣꯏꯅꯁꯨ ꯂꯧꯔꯨꯔ ꯃꯥꯜꯂꯦ ꯏꯁꯧ ꯍꯩꯊꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯆꯪꯕꯤꯔꯤꯕ ꯑꯣꯏꯔꯦ ꯇꯥ ꯁꯅꯥꯗꯤ ꯑꯩꯅ ꯉꯔꯥꯡ ꯁꯤꯔꯝꯕ ꯇꯥꯔꯗꯤ ꯍꯔꯥꯎꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯨꯄꯤ ꯅꯪ ꯆꯠꯇꯧꯗꯨ ꯆꯠꯈ꯭ꯔꯣ ꯁꯤꯕ ꯅꯥꯕꯁꯦ ꯍꯩꯅꯕꯤ ꯑꯣꯏꯅ ꯄꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯐꯥꯒꯤꯗꯨ ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯕ ꯌꯥꯕꯅꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯊꯑꯣꯏꯕ ꯄꯣꯛꯇꯕꯤꯅꯤ ꯀꯨꯁꯨꯝꯗꯤ ꯃꯥꯅ ꯉꯝꯅ ꯆꯠꯂꯤ ꯁꯅꯥꯖꯥꯎꯕꯗꯒꯤ ꯁꯅꯥꯖꯥꯎꯕꯗꯤ ꯑꯁꯤꯡꯕ ꯃꯤꯔꯛ ꯇꯤꯟꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥꯐꯧ ꯇꯥꯟꯅꯗꯦ ꯃꯤꯅ ꯍꯔꯥꯎꯈꯤꯅꯤ ꯀꯂꯛ ꯄꯦꯟꯅꯈꯤꯅꯤ ꯈꯪꯏ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯔꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯟꯖꯤꯟꯕ ꯁꯛꯇꯝꯗ ꯌꯦꯡꯖꯍꯧꯏ ꯀꯨꯁꯨꯝꯅ ꯆꯠꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯄꯤꯛꯂꯕ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯌꯦꯡꯕ ꯑꯣꯏꯅ ꯇꯧꯔꯤ ꯃꯆꯟꯅꯨꯄꯤ ꯅꯥꯎꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯨꯔꯕꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯃꯕꯨ ꯊꯤꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯊꯣꯏꯅꯨꯅ ꯁ꯭ꯋꯥꯏꯗꯅꯤꯅꯦ ꯊꯥꯏꯅ ꯑꯩꯅ ꯂꯥꯛꯂꯝꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯣꯟꯅꯔꯝꯗꯅ ꯀꯨꯁꯨꯝꯅ ꯑꯣꯟꯅꯕꯒ ꯌꯥꯗꯦ
nang thengna lakminari se arem bata han ba yaro ai hojik patha yam sari bani thoinu khangi ke doroge aduna bu ai sunangi awabadu koknaba asifai chachina purak lefasini aidi chumna bu hairawa aina chingnari bu sek chumna ba piyu haiba seldu haithara dawni mina lakjaba yaro khudam changdam bu phanglabadi police ni etana aduga lusam laktana phahandori bani kusum aibu kanano khangda sari o wanadre kusum sauning bu phana leirabasu phajilo pukning leitana aikhoi thoni parai chese asengba chumbadu khangba ngamna ba Nauvidi short back haide soli manam kusum amadi thoinugi matung inari tawduriva thabakse kaya suyaningde phatava ngakta hairakani ikhang khanglaga leiravani asiana thokpa yumdagi asigumba yengba lakpabu afanungai hainade changlakliva yumsi khutkanwa imung amani irai laina khangi sariva yumsa kaisa mapal thongdudagi uriva maong matau adunani kusumde haraupna loire mana pamjaba thoe maithong makalamna asumna haidurei aina pamjabi thoe labuk lamhangda saba sangta tongna leiba yumdagidi sina phakre kari afava thabakpu tawdoino makhoina bo sungfa faroi miraksu tindava yum asidakibu as aidi haraubuna loiremi mana ngangliba si amaivi ayingbi buni thoinusu nokchei mana pusilakpani noptre khana chawthokchei thoinuna ibema inaw ikhoyore yamna ing tapwa taing ba khonjel amana imungdagi khumlai iche changbiro ai khuthatok yadre kusumgi masa pumba khonjel asina sumatkhre makut mathavakta thammi aduga heis punging he ingidako mingkhakta ingbadudi aroibagi mingkhakta ingwa solivasi aingbi thoinuna mangthana ahumdo mukchangle lamyai gi mithungphamgi thariwa feda sing atuda phami wa machet amata ngangnade makhoina unava lagliwa nupidu thorakpa ngaidi minute kunmuk ngaire Nauvidi hakamu chale thoinuga kusumgadi harau maithong puri minute kun henjilakle ngairi basi khangde makhoi ahumgi achikpa du thoinun thugairi thore e kusumna kadai uningna yengi Nauvidi yengingbadi poktrabasu yengbadi yengi kusumga thoinugana nupidu uvada harau jarasu karigino khangde Nauvidi nupi asi uvada masadu kithikirum tawba poi munna yengsinba sungamde mana phawriba adumna kusuma madi thoinusu phawrumgadra khana haifetsu yengi adubu ani dudi harau maithong puna nupi eduna manakta yorukpa ngairi Nauvidu akiba poklabasu lochinduna noksinei nokningbadi pokte nupi edu famthavaga kusumbu yengna noktuna ise ngaihak ngaithong aisin tawhanjare warobinu kusumde maya kadi khakta khaklabani mangkadu nomlaga harauna kaisu kaidiye ahidi inaubu unaradi yare thoinudu waridu yausilai ho ngaiba ngaidaba nangna ne nasesigi mamutani yingdaba yade nasamakini khana yinggadabani ko inau leijabagi aisu chawthokchadawribani kusumna nangi khaktana nau oiba yabro aigisu oidoribani liklai haiba natro mingdubo liklai du khajiktang noi Nauvidi nokmi tawduna ahumdu yengi waride yausindre ahumduna su mabu wari yaunaba torokte thoinuna wari konse hanamte yengsi milaksiladi liklaina ise ngasidi mila asu yengaroi kusumna karigino tawhaidabro liklaina adugumba karisu leijade iche ngasise inempoki thagi din tapane pangthokpa budi pangthoktre nanaw nupadu thabak chathokidana aduna nungaijadaba iche ki budi ekhoi chena haibudagi tangai fadana yengjidoribani kusumna as thoinu ibema nang thengnabasi ai line tharakpaga chapmanare liklaina adudi iche aigi tung inbiro hawatuna chatpa hoke kusumdi taha mang thana liklai tung inakhi thoinu ga Nauvigana tung thai akhannawa ka amadi changle lagi thoram pangthokpham oivana ka adu mahuksa leinava ka ataiga manade lighting ga mari leinava posang akta mafam chana khele kusumna mayai thangi thoinuna yetta aduga Nauvina oida ahumdu kauna gi fakta fami makhoi ahum gi mangda mai onsilaga liklai fami phidol loina chingkhale makhoi marimak liklaina duk mairi chukhale aduga tapna kusumbu yengtuna iche sagai yek salai ipuroi mingsuna amukta haibiu kusumna sagai di ngairangbam
ꯏꯄꯨꯔꯣꯏꯕꯅ ꯁꯅꯥꯖꯥꯎꯕ ꯑꯗꯨꯒ ꯌꯦꯛꯅ ꯃꯉꯥꯡ ꯌꯥꯔꯗ꯭ꯔꯥ? ꯂꯤꯛꯂꯥꯏꯅ ꯌꯥꯔꯅꯤ ꯏꯆꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯣꯏꯗꯧ ꯃꯄꯥꯗ ꯃꯊꯛ ꯃꯈꯥ ꯂꯣꯟꯅꯔꯒ ꯊꯝꯃꯤ, ꯃꯃꯤꯠꯁꯨ ꯎꯏꯁꯜꯂꯤ꯫ ꯐꯅ ꯀꯨꯏꯅ ꯄꯥꯡꯊꯣꯔꯛꯇꯦ, ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯅꯥꯎꯕꯤꯁꯨ ꯂꯤꯛꯂꯥꯏꯕꯨ ꯀꯤꯕ ꯄꯣꯛꯆꯔꯕꯁꯨ ꯊꯥꯖꯕꯗꯤ ꯄꯣꯛꯏ꯫ ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯑꯍꯨꯝꯗꯨꯗꯤ꯫ ꯂꯤꯛꯂꯥꯏ ꯇꯞꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯤ, ꯑꯗꯨꯒ ꯆꯨꯝꯅ ꯐꯝꯃꯤ꯫ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯀꯨꯁꯨꯝꯕꯨ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏꯔꯛꯂꯣꯏ ꯈꯪꯖꯔꯦ꯫ ꯈꯟꯕꯒ ꯇꯧꯕꯒ ꯂꯤꯛꯂꯥꯏꯅ ꯀꯨꯁꯨꯝꯕꯨ ꯌꯦꯡꯗꯨꯅ, ꯏꯆꯦ, ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯄꯤꯛꯄꯗꯒꯤ ꯊꯣꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯔꯝꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯀꯣꯛꯍꯜꯂꯍꯦꯜ ꯑꯗꯨꯅꯤ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯅꯥꯎꯕꯤ ꯌꯦꯡꯅꯩ꯫ ꯊꯣꯏꯅꯨꯅ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ? ꯂꯤꯛꯂꯥꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯨꯁꯨꯝ ꯌꯥꯝ ꯄꯥꯈꯠꯆꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ? ꯏꯆꯦ, ꯃꯤꯅ ꯈꯨꯠ ꯍꯥꯟꯈ꯭ꯔꯦ, ꯊꯣꯛꯄ ꯋꯥꯔꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯤꯕꯤ ꯅꯥꯎꯕꯤꯗꯨ ꯉꯥꯡꯂꯛꯏ, ꯄꯥꯝꯕꯩ ꯑꯃ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯒꯗ꯭ꯔꯥ? ꯑꯋꯥꯃꯟꯒꯤ ꯆꯤꯡꯅꯕꯤꯒꯅꯨ, ꯃꯟꯇꯤꯛꯅꯔꯣꯏ, ꯍꯦꯟꯅ ꯀꯠꯆꯒꯅꯤ꯫ ꯊꯣꯏꯅꯨꯁꯨ ꯅꯥꯎꯕꯤꯒꯤ ꯋꯥ ꯄꯥꯡꯁꯤꯜꯂꯛꯏ, ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ, ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ, ꯑꯉꯝꯕ ꯄꯥꯝꯕꯩꯅ ꯐꯨꯛꯇꯣꯛꯀꯗꯧꯅꯦ, ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯨꯁꯨꯝꯗꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈ꯭ꯔꯦ, ꯆꯤꯟꯕꯥꯟ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯁꯦꯡꯕ ꯑꯇꯞꯄ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ, ꯏꯆꯦ ꯀꯨꯁꯨꯝ, ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ, ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯅꯨꯡꯁꯤꯗꯤ ꯌꯨꯝ ꯃꯥꯡꯂꯤꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯐꯤꯖꯪ ꯇꯔꯦꯠꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯦ, ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯅ, ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯕꯨ? ꯂꯤꯛꯂꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯦ, ꯀꯧꯊꯣꯛꯄ ꯍꯩꯕ ꯃꯤꯅ ꯀꯧꯊꯣꯛꯄꯅꯤ꯫ ꯌꯨꯝꯒꯤ ꯃꯄꯨ ꯃꯥꯅ ꯂꯩꯇ꯭ꯔꯕꯗ ꯍꯩꯅ ꯁꯤꯡꯅ ꯊꯋꯥꯏ ꯑꯃꯕꯨ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯔꯦ꯫ ꯉꯔꯥꯡꯇꯁꯨ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯤꯕꯗꯨꯅꯤ꯫ ꯏꯆꯦ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯏꯆꯦꯒꯤ ꯍꯤꯡꯍꯧꯔꯤꯕ ꯏꯆꯥ ꯑꯍꯜꯁꯤꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ꯫ ꯀꯨꯁꯨꯝ ꯃꯥꯅ ꯆꯤꯡꯅꯕ ꯆꯨꯝꯃꯦ ꯈꯟꯕꯒꯤꯔ ꯃꯛꯁꯤꯜꯂꯝꯕ ꯃꯥꯡꯈꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯪꯉꯤ, ꯃꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ, ꯑꯩꯉꯣꯟꯗꯁꯨ ꯆꯤꯡꯅꯕ ꯂꯩ ꯏꯕꯦꯝꯃ꯫ ꯂꯤꯛꯂꯥꯏꯅ, ꯏꯆꯦ, ꯑꯩꯅ ꯍꯥꯏꯗꯨꯅ ꯍꯥꯟꯅꯁꯨ ꯊꯥꯖꯕꯤꯅꯨ, ꯑꯆꯨꯝ ꯆꯨꯝꯗ ꯌꯨꯝ ꯁꯦꯡꯂꯒ ꯌꯦꯡꯈꯤꯁꯦ꯫ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯂꯣꯏ ꯏꯆꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯏꯆꯥ ꯑꯍꯜꯗꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯏꯆꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯑꯣꯏꯕꯅ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗꯕꯒꯤꯅꯤ ꯏꯆꯦ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯌꯥꯗ ꯑꯀꯤꯕ ꯄꯤꯔꯤꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯀꯥꯏꯅꯔꯤꯕꯁꯦ꯫ ꯂꯥꯏ ꯀꯌꯥ ꯊꯥꯖꯗꯕꯤ ꯅꯥꯎꯕꯤ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯤꯛꯂꯥꯏꯅ, ꯏꯆꯦ, ꯑꯩ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯖꯈꯤꯒꯦ ꯃꯨꯟꯅ꯫ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯥꯅꯨꯄꯥꯁꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯕꯤꯒꯅꯨ, ꯃꯈꯥ ꯃꯥꯏꯀꯩ ꯆꯠꯍꯟꯕꯤꯒꯅꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯣꯔꯥꯠ ꯂꯣꯏꯕꯁꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦ꯫ ꯏꯆꯦ ꯍꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯦ ꯅꯥꯏꯇꯣꯝ ꯂꯩꯇꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯟ ꯀꯩꯅ ꯆꯥꯏ ꯄꯥꯎꯔꯧ ꯂꯩꯕꯅꯤ꯫ ꯃꯩꯈꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯂꯛꯇ ꯇꯤꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯤꯑꯣꯏꯕꯒꯤ ꯑꯆꯦꯡꯕ ꯌꯦꯡ, ꯃꯥꯡ ꯇꯨꯡ ꯑꯃꯗꯤ ꯑꯣꯅꯤꯡꯕ ꯑꯣꯟꯕ ꯉꯝꯕ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯃꯗꯤ ꯑꯣꯏꯔꯦ ꯏꯆꯦ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯁꯥꯏꯖꯤꯟ ꯁꯥꯌꯥꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯎꯍꯟꯒꯦ ꯈꯜꯂꯕꯗꯤ ꯎꯍꯜꯂꯛꯀꯅꯤ꯫ ꯂꯤꯛꯂꯥꯏ ꯋꯥ ꯉꯥꯡꯕ ꯂꯦꯞꯈꯤ꯫ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯒ ꯌꯦꯡꯉꯤ꯫ ꯀꯨꯁꯨꯝ, ꯅꯥꯎꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯍꯨꯝꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯀꯣꯏꯕꯗꯁꯨ ꯀꯔꯤꯕꯨ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯌꯦꯡꯉꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯅꯥꯇꯣꯟ ꯍꯨꯏ ꯃꯅꯝ ꯅꯝꯕꯗꯧꯅ ꯁꯨꯠ ꯁꯨꯠ ꯃꯈꯣꯜ ꯊꯣꯛꯅ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯏ꯫ ꯍꯤꯡꯒꯥꯏ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯀꯌꯥ ꯉꯛꯂꯤꯕ ꯊꯋꯥꯏꯅꯣ, ꯄꯟꯕ ꯐꯥꯎ ꯄꯟꯗ꯭ꯔꯤ꯫ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦ, ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯀꯦ ꯈꯟꯕꯗꯤ ꯅꯃꯪꯗ ꯐꯥꯎ ꯅꯤꯡꯂꯨꯅꯨ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯌꯧꯁꯤꯜꯂꯛꯂꯤꯕ꯭ꯔꯥ? ꯅꯝꯊꯤꯕ ꯃꯅꯝꯅ ꯂꯤꯛꯂꯥꯏꯒꯤ ꯅꯥꯇꯣꯟ ꯐꯨꯜꯂꯦ꯫ ꯋꯥ ꯉꯥꯡꯕ ꯀꯥꯎꯔꯦ꯫ ꯑꯀꯣꯏꯕꯗꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ꯫ ꯃꯁꯤ ꯐꯥꯎꯕ ꯁꯥꯎꯝ ꯐꯪꯂꯤꯕꯗꯨ ꯀꯣꯛꯄ ꯅꯥꯏꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯨ ꯃꯆꯤꯟꯕꯥꯜꯗ ꯊꯝꯃꯤ, ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯂꯪꯅꯕ ꯃꯥꯏꯀꯩ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤ꯫